ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯃꯥꯊꯣꯏꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯠ ꯌꯨꯖꯤ 2026 ꯔꯤ-ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ (NTA)ꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ SMS, ꯏꯃꯦꯜ ꯑꯃꯗꯤ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯅꯤꯡꯁꯤꯡꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯁꯥꯖꯤꯟꯅꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯐꯦꯛ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯅꯕꯁꯨ NTA ꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯦꯗꯤꯀꯦꯜ ꯀꯣꯔꯁꯁꯤꯡꯗ ꯃꯤꯡ ꯆꯟꯅꯕꯒꯤꯗꯃꯛ ꯅꯤꯠ ꯌꯨꯖꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨꯒꯤ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯄꯗꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨ ꯃꯦ 12ꯗ ꯀꯦꯟꯁꯦꯜ ꯇꯧꯈꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ (CBI)ꯅ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤꯕꯅꯤ꯫ NTA ꯅ ꯍꯥꯏ ꯑꯔꯥꯟꯕ ꯅꯠꯇ꯭ꯔꯒ ꯁꯥꯖꯤꯟꯅꯕ ꯃꯦꯁꯦꯖꯁꯤꯡ ꯈꯪꯗꯣꯛꯅꯕꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ NTA ꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯥꯔꯛꯄ SMS ꯑꯗꯨꯒꯤ ꯁꯦꯟꯗꯔ ID ꯑꯗꯨ NICPEP ꯍꯥꯏꯅ ꯊꯥꯒꯅꯤ ꯑꯗꯨꯒ ꯏꯃꯦꯜꯁꯤꯡꯒꯤ ꯑꯣꯏꯅ noreply.neet.nta@nic.in ꯍꯥꯏꯔꯤꯕ ID ꯑꯁꯤꯗꯒꯤ ꯊꯥꯔꯛꯀꯅꯤ꯫ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅ neet.nta.nic.in ꯅꯤ꯫ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯕ꯭ꯔꯥꯎꯖꯔꯗꯒꯤ URL ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯗꯨꯅ ꯑꯦꯛꯁꯦꯁ ꯇꯧꯅꯕꯁꯨ NTA ꯅ ꯈꯪꯍꯜꯂꯛꯂꯤ꯫ NTA ꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ NTA ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯊꯤꯅꯕ ꯑꯦꯛꯖꯥꯝ ꯄꯦꯄꯔ, ꯑꯟꯁꯔ ꯀꯤ ꯅꯠꯇ꯭ꯔꯒ ꯂꯤꯛ ꯑꯣꯏꯈ꯭ꯔꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯊꯥꯔꯛꯅꯕ ꯀꯩꯗꯧꯅꯨꯡꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯍꯥꯏꯔꯛꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ NTA ꯅ ꯀꯩꯗꯧꯅꯨꯡꯗ ꯂꯤꯡꯛ ꯊꯥꯗꯨꯅ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯣꯏ꯫ ꯂꯤꯡꯛ ꯊꯥꯖꯤꯜꯂꯛꯂꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯈꯪꯍꯜꯂꯛꯄ ꯃꯦꯁꯦꯖ ꯌꯥꯎꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯦꯁꯦꯖꯁꯤꯡꯒꯤ ꯂꯤꯡꯛꯇ ꯆꯪꯕꯤꯒꯅꯨ꯫ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯒꯤ ꯑꯞꯗꯦꯠꯈꯨꯗꯤꯡꯃꯛ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ NTA ꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯥꯔꯛꯀꯅꯤ꯫ ꯃꯗꯨꯗꯁꯨ NTA ꯒꯤ ꯅꯥꯀꯜꯗ ꯕ꯭ꯂꯨ ꯚꯦꯔꯤꯐꯥꯏꯗ ꯇꯤꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯕꯅꯤ꯫ ꯕ꯭ꯂꯨ ꯇꯤꯛ ꯚꯦꯔꯤꯐꯤꯀꯦꯁꯟ ꯌꯥꯎꯗꯕ ꯁꯦꯟꯗꯔꯗꯒꯤ ꯊꯥꯔꯛꯄ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨꯗꯤ NTA ꯅ ꯊꯥꯔꯛꯄ ꯅꯠꯇꯦ꯫ NTA ꯒꯤ WhatsApp ꯁꯔꯚꯤꯁ ꯑꯁꯤ ꯕ꯭ꯔꯣꯗꯀꯥꯁꯠ ꯑꯣꯟꯂꯤ ꯆꯦꯅꯦꯜꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯅꯕ, OTP ꯊꯥꯔꯛꯅꯕ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯊꯤꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯛꯂꯣꯏ꯫ ꯃꯃꯥꯡꯗ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯨꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ NTA ꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫